1999 ꯗ ꯀꯅꯥ ꯒꯣꯔꯃꯦꯟ ꯂꯩ ꯑꯗꯨꯏ ꯃꯇꯨꯡꯗ ꯀꯅꯥ ꯂꯩꯒ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯤꯕꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯃꯁꯤ ꯃꯌꯥꯝꯒꯤ ꯀꯣ ꯅꯨꯡꯉꯥꯏꯐꯝ ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯤꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯚꯣꯇꯔ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕ ST ꯍꯦꯛꯇ ꯆꯤꯡꯍꯟꯕ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯊꯛꯇ ꯅꯦꯠꯍꯟꯕ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯃꯝꯃꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛꯁꯤꯀꯣ ꯌꯥꯝ ꯃꯝꯃꯤ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯃꯟꯇꯅ ꯍꯥꯏꯕꯤꯕꯗꯧꯅ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯒꯣꯔꯃꯦꯟ ꯁꯦꯝꯕꯒꯤ ꯋꯥꯗꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏ ꯗꯤꯕꯂꯞꯃꯦꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯏꯁꯤꯡ ꯏꯆꯥꯎ ꯍꯟꯖꯟ ꯂꯥꯛꯑꯦ ꯀꯣꯚꯤꯗꯁꯨ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ BJKꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯀꯣꯚꯤꯗ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯅꯩꯁꯜꯂꯦ ꯑꯗꯨꯒ ꯂꯝꯕꯦꯟ ꯁꯦꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯒꯤ ꯃꯇꯝꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯋꯦꯗ ꯆꯠꯄꯗ ꯑꯗꯨꯝ ꯈꯪꯉꯤ ꯃꯣꯏꯅ ꯃꯔꯨꯑꯣꯏꯅ ꯂꯝꯕꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯀꯜꯚꯔꯠꯁꯦ ꯌꯥꯝ ꯍꯥꯞꯄꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯤꯊꯣꯛ ꯍꯥꯏꯗꯤ ꯂꯝꯕꯦꯟ ꯍꯥꯏꯕꯁꯦ ꯏꯁꯤꯡꯅ ꯃꯥꯡꯍꯟꯕꯅꯤꯅ ꯏꯁꯤꯡꯁꯦꯅ ꯂꯝꯕꯤ ꯃꯊꯛꯇ ꯂꯥꯛꯇꯅꯕ ꯄꯣꯠꯁꯦ ꯌꯥꯝ ꯍꯣꯠꯅꯩꯌꯦꯕ ꯑꯗꯨꯅ ꯃꯗꯨ ꯌꯥꯝ ꯐꯖꯒꯦꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯇꯨ ꯆꯥꯟꯗꯦꯜ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯐꯣꯔꯦꯟ ꯃꯥꯜꯂꯤ ꯑꯗꯒꯤ ꯈꯣꯡꯁꯥꯡ ꯇꯨ ꯀꯩꯅꯣꯁꯦ ꯇꯃꯦꯡꯂꯣꯡ ꯑꯁꯤꯒꯤ ꯂꯝꯕꯤꯒꯤ ꯈꯨꯐꯖꯁꯤꯗꯤ ꯈꯨꯐꯖ ꯑꯃꯅꯤ ꯀꯣ ꯍꯟꯗꯛ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯑꯇꯩꯁꯤꯡꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯅꯒꯗꯤ ꯖꯤꯔꯤ ꯂꯝꯕꯤꯗꯒ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯑꯦꯂꯥꯏꯟꯃꯦꯟ ꯂꯧꯕꯁꯦ ꯑꯣꯜ ꯀꯁꯥꯔ ꯔꯣꯗ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯕꯗ ꯅꯨꯡꯁꯥꯅ ꯌꯩꯕ ꯃꯥꯏꯀꯩꯗ ꯂꯝꯕꯦꯟꯁꯤ ꯁꯥꯏ ꯍꯥꯏ ꯍꯟꯗꯛꯇꯤ ꯅꯨꯡꯁꯥ ꯐꯪꯗꯕ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯂꯝꯕꯦꯟ ꯑꯅꯧꯕ ꯌꯥꯠꯄꯗꯤ ꯑꯗꯨꯅꯦꯕ ꯅꯨꯡꯁꯥ ꯐꯪꯗ꯭ꯔꯒꯗꯤ ꯂꯝꯕꯦꯟꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯀꯣ ꯕꯦꯁꯤꯛꯇꯨ ꯊꯨꯒꯥꯏꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯑꯊꯣꯠꯄ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯂꯝꯕꯦꯟ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯑꯦꯂꯥꯏꯟꯃꯦꯟ ꯀꯃꯥꯏꯅ ꯂꯧꯕꯤꯔꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯝꯕꯦꯟ ꯁꯦꯝꯃꯦ ꯍꯥꯏꯔꯦꯀꯣ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯀꯩꯅꯣꯁꯤꯀꯣ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯔꯣꯗ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯐꯣꯇꯣ ꯌꯥꯎꯏ ꯇꯧꯊꯣꯛꯑꯒ ꯃꯈꯥꯗ ꯂꯝꯕꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯑꯅꯧꯕ ꯁꯦꯝꯃꯤꯕ ꯂꯝꯕꯦꯟꯁꯤꯡꯒꯤ ꯐꯥꯎꯟꯗꯦꯁꯟ ꯂꯩꯕ꯭ꯔꯥꯕ ꯂꯩꯇꯦ ꯂꯩꯉꯥꯡ ꯈꯔ ꯆꯥꯏꯁꯤꯜꯂꯤꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡ ꯍꯦꯛꯇ ꯅꯝꯃꯅꯤ ꯑꯗꯨ ꯀꯩꯗꯧꯔꯦ ꯑꯔꯨꯝꯕ ꯒꯥꯔꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯇꯣꯠꯄ ꯌꯥꯝꯗꯧꯅꯀꯣ ꯄꯦꯔꯦ ꯄꯦꯜꯂꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯦꯟ ꯐꯠꯇꯦꯒ ꯍꯥꯏꯔꯤꯁꯦ ꯁꯦꯝꯃꯤꯕ ꯂꯝꯕꯦꯟꯁꯤꯒ ꯁꯤꯒꯤ ꯃꯊꯛꯇ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯂꯣꯠꯁꯤ ꯆꯥꯟꯅꯔꯤꯕ꯭ꯔꯥꯕ ꯑꯩꯈꯣꯏꯒꯤꯗ ꯀꯣ ꯀꯩꯅꯣꯁꯦ ꯆꯀꯥ 13 5 ꯄꯥꯟꯕ 10 ꯄꯥꯟꯕ ꯊꯧꯖꯤꯜꯂꯛꯑꯦ ꯁꯤ ꯊꯧꯕ ꯌꯥꯕ꯭ꯔꯥꯕ ꯃꯅꯤꯄꯨꯔꯒꯤ ꯔꯣꯗꯁꯤꯗꯕꯨ ꯁꯤ ꯆꯠꯄ ꯌꯥꯕ꯭ꯔꯥꯕ ꯑꯗꯨꯅ ꯅꯥꯒꯥꯂꯦꯟ ꯂꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯡ ꯇꯦꯛꯀꯗꯧꯔꯦ ꯑꯔꯨꯝꯕꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯦꯕ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯦ ꯕ꯭ꯔꯤꯖ ꯊꯝꯃꯨ ꯑꯗꯨ ꯊꯝꯃꯨ ꯀꯩꯝ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯅꯤ ꯒꯥꯔꯤꯒꯤ ꯃꯄꯨꯗꯤ ꯀꯅꯥꯅꯣ ꯂꯥꯏꯔꯕ ꯑꯝꯇ ꯅꯠꯇꯦ ꯒꯥꯔꯤꯒꯤ ꯃꯄꯨ ꯀꯣ ꯍꯣꯟꯖꯜꯂꯛꯑꯦ ꯄꯨꯁꯜꯂꯛꯏꯕ ꯒꯥꯔꯤꯁꯤꯗꯕꯨ ꯂꯝꯕꯦꯟꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯗꯧꯔꯤꯅꯣꯕ ꯁꯦꯝꯃꯤꯕ ꯉꯁꯥꯏꯒꯤꯀꯣ ꯆꯠꯂꯤꯕ ꯇ꯭ꯔꯥꯐꯤꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯦꯟꯁꯤ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯂꯝꯕꯤ ꯁꯦꯝꯕ ꯃꯇꯝꯗꯅ ꯊꯤꯀꯥꯗꯥꯔ ꯃꯌꯥꯝ ꯃꯥꯟꯅꯔꯒꯀꯣ ꯐꯨꯠ ꯑꯃ ꯊꯥꯅ ꯁꯦꯝꯒꯗꯧꯕꯗꯅ ꯏꯟꯆꯤ 5ꯒꯤ ꯀꯣꯏꯂꯥꯁ ꯊꯥꯔꯝꯃꯦ ꯆꯠꯂꯤꯕ ꯀꯩꯅꯣꯅ ꯒꯥꯔꯤꯅ ꯐꯨꯠ ꯑꯃꯗꯣ ꯆꯠꯄ ꯃꯇꯝꯗ ꯀꯥꯏꯒꯗꯕ ꯒꯥꯔꯤꯗꯣ ꯍꯧꯖꯤꯛ ꯏꯟꯆꯤ 5ꯗ ꯇꯧ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯎꯐꯨꯟ ꯇꯥꯕꯅꯦꯕ ꯑꯗꯨꯅꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯔꯤꯅꯣ ꯂꯩꯕꯥꯛꯇ ꯇꯧꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯏꯕ ꯀꯩꯅꯣ ꯍꯥꯏꯕꯁꯦꯀꯣ ꯑꯈꯪꯕ ꯑꯍꯩꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤꯀꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯅꯦ ꯍꯧꯖꯤꯛꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯃꯅꯤꯄꯨꯔ ꯑꯣꯏꯗ꯭ꯔꯦ ꯀꯔꯝꯕ ꯁꯤꯁꯇꯦꯝꯗ ꯀꯗꯥꯏꯗ ꯌꯦꯡꯉꯒ ꯀꯔꯤ ꯐꯔꯤꯒꯦꯕ ꯅꯠꯇ꯭ꯔꯥ ꯗꯥꯛꯇꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯅꯤ ꯈꯤꯇꯪ ꯍꯥꯏꯗꯣꯛꯈꯤꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯗꯥꯛꯇꯔ ꯆꯠꯄꯤꯗ꯭ꯔꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯣꯏ ꯃꯥꯡꯁꯤꯜꯂꯦ ꯁ꯭ꯀꯨल ꯐꯪꯉꯤ ꯀꯣꯂꯦꯖ ꯐꯪꯉꯤ ꯌꯦꯡꯉꯣ ꯒꯣꯔꯃꯦꯟꯒꯕꯨ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ प्राइवेट चले करीनो तौरीसे प्राइवेट की रूल फजन सेंबीबसु नते अदुननिको अखोइसे करीनो हाइबम खंद्रे अदुनदि तसेंग हाइतादि गवर्नमेंट द सेमबदा याउबिगदरबा एमएलए मंत्री सिंगसे मखोगी विजन जे अखोइदा प्रजादा उहंदे मोय मसेंजु वारिन सारमगदरा खंदे अदुग लैबा की चीरबा तानफमसिदा मखोइदा सेनबा मतमदा मोयना कैदौदरिनो हाइबदो मदो अखोइना खनबदा मम्मेबा मरमदि कैनोदा मदुगी एक्सपर्ट अमता याउबा नते descendant MLA oiro or hani former chief minister support bu oiro khoi party amatadagi oiba ngaktani na khoi party gi level da habi tara khoi president sulari bani maduna khoi party level da madu gi crisis to solve to baje adumak line thopani but lady bo pose hoji leader se kanan oigador bana habase so chamam na bam khani popular government sembagi prajana ngai kan sida khoi gi same oi habagi confusion ma khaksu lady but same ga na karam bana leader oi ba habagi posting hoji lady base oza kamai thamini oza tomsa khoi leader crisis lady but masida khoi popular government ki asa se masigi matang da ai ke oibo opinion di khoi moi leadership crisis lai na haire ko leadership crisis se kamta nate birian pamde haibasine aina uba matamda
ꯕꯤꯔꯦꯟ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯅ ꯎꯕ ꯃꯇꯝꯗ ꯃꯣꯏꯗ ꯂꯩꯇ꯭ꯔꯤꯁꯦ ꯀꯔꯤꯅꯣꯗ ꯃꯣꯏꯗ ꯚꯤꯖꯟ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯃꯣꯏ ꯂꯩꯕꯥꯛꯁꯤꯗ ꯀꯔꯤ ꯇꯧꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯇꯔ ꯃꯌꯥꯝꯁꯤꯗꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡꯒꯤ ꯂꯦꯖꯤꯁꯂꯦꯇꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯀꯤ ꯒꯣꯔꯃꯦꯟ ꯄꯥꯟꯃꯤꯟꯅꯔꯤꯁꯤ ꯑꯍꯥꯟꯕꯗ BJP ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤꯀꯣ ꯍꯣꯏ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯇꯕꯨꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯖꯈ꯭ꯔꯦꯀꯣ ꯑꯗꯒꯤ JDUꯒꯤ ꯀꯥꯡꯕꯨ ꯌꯥꯎꯔꯦ ꯑꯗꯒꯤ NPPꯒꯤ ꯀꯥꯡꯕꯨ ꯌꯥꯎꯔꯦ JDUꯒꯤ ꯀꯥꯡꯕꯨꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯚꯤꯖꯟ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯃꯣꯏ ꯚꯤꯖꯟ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤꯐꯥꯎꯗ ꯃꯣꯏ ꯃꯌꯦꯛ ꯁꯦꯡꯕ ꯃꯥꯟꯗꯦ ꯑꯗꯒꯤ ꯑꯃꯨꯛ NPPꯒꯤ ꯌꯥꯝ ꯂꯥꯡꯉꯝꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯗꯛꯁꯤꯀꯣ ꯕꯤꯔꯦꯟ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯇꯧꯔꯣꯏ ꯕꯤꯔꯦꯟ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯇꯣꯛꯑꯅꯤ ꯕꯤꯔꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯀꯥꯏ ꯌꯥꯝ ꯂꯥꯡꯉꯝꯕꯗꯒꯤ ꯀꯩꯗꯧꯒꯦꯗ ꯀꯗꯥꯏꯗꯩꯅꯣ ꯀ꯭ꯂꯤꯞ ꯑꯃꯈꯛ ꯄꯨꯊꯣꯔꯛꯑꯒ ꯄꯨꯔꯅꯣ ꯁꯪꯃꯥꯅ ꯄꯥꯔꯂꯥꯃꯦꯟꯗ ꯉꯥꯡꯈꯤꯕ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯁꯤꯗ 6 ꯁꯦꯗꯨꯜ ꯃꯊꯪ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯈꯛ ꯄꯨꯊꯣꯔꯛꯑꯦꯕ ꯉꯁꯥꯏ ꯃꯈꯣꯏ ꯃꯥꯅ ꯄꯤꯈꯤꯕ ꯏꯁꯄꯤꯆ ꯑꯃ ꯄꯨꯔꯛꯑꯦꯕ ꯃꯗꯨꯗꯒꯤꯗꯤ NPP ꯀꯥꯡꯕꯨꯁꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ NPPꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯗꯣꯛꯑꯝꯕ ꯃꯀꯣꯛꯇꯨꯅ ꯀꯨꯀꯤꯒꯤꯀꯣ ꯁꯦꯄꯔꯦꯇꯤꯁ ꯃꯨꯚꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯏꯖꯔꯒꯦ ꯏꯟꯗꯤꯌꯥꯗꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯕꯒꯤ ꯄꯣꯠ ꯑꯃꯒꯤ ꯃꯪꯂꯥꯟꯁꯦ ꯃꯥꯅ ꯄꯥꯔꯂꯥꯃꯦꯟꯃꯛꯇ ꯄꯜꯂꯝꯃꯕꯅꯤ나 ꯃꯗꯨꯒꯤ ꯋꯥꯡꯃꯗ ꯍꯧꯖꯤꯛ NPPꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯕ ꯑꯗꯨꯅ NPP ꯀꯥꯡꯕꯨꯁꯤꯒꯤ ꯚꯤꯖꯟꯁꯤꯃ ꯑꯩꯈꯣꯏ ꯃꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯃꯣꯏꯅ ꯄꯤꯔꯤꯕ ꯚꯤꯖꯟꯁꯦ ꯃꯦꯟ ꯇꯥꯗ꯭ꯔꯦ BJP ꯃꯁꯥꯃꯛꯁꯨ ꯍꯣꯏ ꯃꯈꯣꯏꯒꯤꯕꯨꯗꯤ ꯚꯤꯖꯟ ꯈꯔꯗꯤ ꯂꯩꯕ ꯇꯥꯔꯒꯁꯨ 3 ꯃꯥꯔꯆ 2023ꯗꯒꯤ ꯊꯣꯛꯂꯛꯏꯕ ꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯇꯝꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯕꯤꯔꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅꯀꯣ ꯃꯊꯪ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯕꯛ ꯈꯔ ꯇꯧꯔꯛꯄꯗꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯕ ꯄꯣꯠꯅꯤ ꯗ꯭ꯔꯒ ꯄꯣꯄꯤ ꯄꯣꯝꯕꯤ ꯊꯥꯕ ꯊꯤꯡꯕꯁꯦ ꯃꯌꯥꯝꯅ ꯄ꯭ꯔꯖꯥꯅꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯄ꯭ꯔꯖꯥꯒꯤ ꯂꯣꯏꯅꯃꯛꯀꯤ ꯁꯄꯣꯔꯠ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯄꯣꯠ ꯈꯨꯠ ꯊꯥꯔꯨꯕ ꯑꯗꯩ ꯑꯃꯨꯛ ꯆꯤꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯑꯅꯧꯕ ꯈꯨꯟꯒ ꯄꯪꯁꯦꯝ ꯁꯦꯝꯖꯤꯜꯂꯝꯕ ꯃꯁꯤꯗ ꯃꯥꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯄꯥꯝꯖꯗꯅ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯐꯣꯔꯦꯅꯔ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯀꯥ ꯍꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯃꯅꯦꯕ ꯁꯤ ꯄꯥꯔꯠ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅꯒꯤ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯁꯜꯂꯕ ꯃꯌꯥꯝꯁꯦ ꯊꯤꯡꯉꯨꯕꯁꯤꯗ ꯑꯣꯟꯅ ꯇꯩꯅꯅ ꯃꯁꯤꯗꯀꯣ ꯍꯦꯛꯇ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ BJPꯒꯤ MLA ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯤꯡꯅꯕ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯑꯍꯥꯟꯕ ꯍꯧꯕ ꯃꯇꯝꯗ ꯃꯣꯏ ꯌꯥꯝ ꯂꯥꯡꯉꯝꯃꯦ ꯑꯗꯩ ꯄꯣꯄꯤꯒꯤ ꯄꯥꯟꯗꯥ ꯉꯥꯡꯕꯗ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯨꯔꯆꯥꯟꯄꯨꯔ ꯁꯥꯏꯗꯇꯒꯤ ꯈꯪꯕꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯣꯄꯤ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯃꯁꯛ ꯈꯪꯉꯤ ꯉꯁꯥꯏꯒꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯄ ꯉꯝꯃꯤ ꯀꯥ ꯍꯥꯏꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯃꯈꯣꯛ ꯄꯣꯡꯅ ꯂꯥꯎꯔꯝꯃꯕ MLA ꯃꯌꯥꯝꯁꯦ ꯆꯨꯞ ꯂꯨꯞꯈꯤꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯋꯥꯊꯣꯛꯁꯤꯃꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯊꯥꯔ ꯃꯦꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯃꯅꯨꯡꯗ ꯂꯩ ꯇꯥꯔꯒꯁꯨ ꯃꯅꯨꯡꯗ ꯇꯤꯟ ꯆꯥꯕ ꯃꯅꯨꯡꯗ ꯁꯨꯝ ꯆꯥꯔꯒꯁꯨ ꯃꯄꯥꯟꯗ ꯀꯨꯌꯣꯝ ꯑꯃꯅ ꯀꯨꯞꯀꯗꯕꯅꯤꯅ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯀꯩꯝꯇ ꯈꯪꯕ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯗꯣꯛꯈ꯭ꯔꯦ ꯃꯣꯏꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟꯁꯤ ꯊꯣꯛꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯄꯥꯟꯅꯕ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLA ꯃꯌꯥꯝꯁꯤꯒꯤ ꯚꯤꯖꯟꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯣꯏ ꯁꯦꯝꯍꯜꯂꯁꯦꯕ ꯃꯣꯏꯅ ꯂꯧꯈꯠꯂꯛꯀꯗꯕ ꯊꯕꯛꯁꯦ ꯀꯩꯅꯣ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯑꯗꯒꯤ ꯀꯔꯝꯕ ꯃꯤꯅ ꯂꯤꯗꯔ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯉꯔꯥꯡ ꯅꯍꯥꯟꯁꯤꯀꯣ ꯃꯣꯏ ꯁꯦꯝꯃꯅꯤ ꯈꯣꯠꯂꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯕꯤꯔꯦꯟꯅ ꯑꯃꯨꯛ ꯍꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯀꯥꯏ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯂꯥꯎꯔꯝꯃꯤꯀꯣ ꯃꯥ ꯑꯣꯏꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯀꯥꯏꯁꯦ ꯌꯥꯝ ꯇꯧꯔꯝꯃꯤꯕ ꯕꯤꯔꯦꯟꯕꯨ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯇꯧꯔꯨꯗꯅ ꯈꯣꯏ ꯃꯍꯨꯝ ꯊꯨꯒꯥꯏꯔꯨꯕꯅꯤ ꯑꯩꯈꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯂꯩꯔꯝꯕꯗꯣ ꯅꯪꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯊꯨꯒꯥꯏꯔꯨꯕꯗꯒꯤ ꯍꯧꯖꯤꯛ ꯈꯣꯏ ꯃꯍꯨꯝ ꯀꯥꯏꯔꯦ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯃꯦꯟ ꯇꯥꯍꯟꯕ ꯑꯃꯗꯤ ꯆꯪꯉꯦ ꯂꯩꯕꯥꯛ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥ ꯑꯃꯗꯤ ꯆꯪꯉꯦ ꯑꯗꯨꯅꯗꯤ ꯁꯤꯒꯨꯝꯕ ꯇꯧꯕ ꯃꯤꯁꯤꯃꯗꯤ ꯅꯪꯗꯗꯤ ꯂꯩꯍꯜꯂꯔꯣꯏ ꯀꯥꯏꯕ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦꯕ ꯑꯗꯣ ꯉꯁꯥꯏ ꯑꯩ ꯑꯣꯖꯥ ꯍꯦꯃꯟꯇꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯗꯨꯗꯤ ꯍꯦꯟꯅ ꯆꯨꯝꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ ꯃꯪꯂꯥꯟ ꯀꯥꯏꯅ ꯇꯧꯕꯁꯦ ꯉꯁꯥꯏ ꯑꯩ ꯍꯥꯏꯁꯦ ꯀꯔꯤ ꯚꯤꯖꯟꯅꯣ
ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯌꯥꯝꯅ ꯂꯩꯔꯝꯕꯁꯤꯡꯁꯤꯁꯨꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯥꯝ ꯊꯥꯖꯅꯀꯣ MP ꯏꯂꯦꯛꯁꯟꯗ ꯉꯁꯥꯏꯒꯤꯀꯣ ꯀꯪꯒ꯭ꯔꯦꯁ ꯀꯩꯅꯣꯁꯤꯗ BJPꯗꯁꯤꯕꯨ ꯏꯟꯊꯔꯒꯗꯤ ꯃꯣꯏꯁꯨ ꯈꯔ ꯈꯪꯖꯔꯁꯅꯨ ꯀꯥꯏꯅ ꯇꯧꯗꯅ ꯑꯃꯗ ꯄꯤꯔꯨꯔꯦ ꯄꯤꯔꯨꯕ ꯄꯣꯠꯁꯤꯅꯁꯨ ꯀꯨꯏꯁꯜꯂꯛ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯒꯣꯔꯃꯦꯟ ꯄꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯒꯠꯂꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯁꯦꯟꯇꯔꯗꯗꯤ BJP ꯄꯥꯏꯒꯤꯅꯣ ꯍꯧꯖꯤꯛ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯟꯇꯔꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯣꯟꯕ ꯁ꯭ꯇꯦꯠꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯦꯟꯇꯔꯗ ꯂꯣꯏꯅꯃꯛ ꯑꯅꯝꯕꯅ ꯗꯤꯄꯦꯟ ꯇꯧꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯕꯤꯒꯤ ꯂꯥꯁ ꯇꯥꯝꯗ ꯀꯩꯅꯣꯁꯤꯀꯣ ꯐꯦꯔꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯀꯦꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯒꯣꯔꯃꯦꯟ ꯀꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯉꯁꯥꯏꯒꯤ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣ ꯑꯃ ꯂꯥꯛꯄꯗꯒꯤ ꯀꯥꯏꯍꯧꯗꯕꯅꯤ ꯑꯗꯨ ꯑꯀꯣꯟꯕꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯄꯥꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯨ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯗ ꯚꯣꯠ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯂꯥꯏꯕꯛꯁꯤꯡꯁꯦ ꯑꯁꯤ ꯃꯦꯟꯃꯥꯟ ꯇꯥꯔꯣꯏꯗꯣꯏꯔꯣ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯕꯅꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯄꯥꯟꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯗꯤ ꯁꯦꯟꯇꯔꯗ ꯂꯩꯇꯕ ꯒꯣꯔꯃꯦꯟꯗꯣ ꯑꯗꯨꯅꯅꯦꯕ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯂꯦꯞꯄꯛꯈꯤꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒ ꯃꯥꯟꯅꯅ ꯆꯠꯂꯤꯁꯦ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯜꯂꯦ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯔꯣ ꯍꯦꯛꯇ ꯆꯣꯡꯁꯤꯟꯕ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯅ ꯄꯥꯜꯂꯦ ꯑꯃꯅ ꯑꯣꯔꯣ ꯍꯦꯛꯇ ꯆꯣꯡꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯁꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯤꯌꯥꯟꯁꯤꯡꯁꯦ ꯃꯊꯧꯅꯥ ꯂꯩꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯄꯥꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯒꯠꯁꯇꯨ ꯂꯩꯕ ꯑꯝꯇ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯅ ꯌꯥꯎꯗꯕꯅꯤna ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯁꯦꯀꯣ ꯃꯣꯏꯅ ꯄꯪꯉꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯁꯦꯟꯇꯔꯅꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯣꯏ ꯁꯣꯜቭ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯒ ꯂꯩꯔꯕ ꯖꯥꯠꯂꯥ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯕꯨ ꯑꯅꯧꯕ ꯁꯦꯝꯒꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯚꯤꯖꯟꯗ ꯉꯁꯥꯏ ꯑꯩ ꯍꯥꯏꯗꯣ JDUꯒ ꯄꯨꯟꯗꯧꯔꯤꯕꯅꯤ NPPꯒ ꯄꯨꯟꯗꯧꯔꯤꯕꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ NPPꯒꯤ ꯉꯁꯥꯏꯒꯤ ꯀꯣꯔ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯀꯨꯀꯤ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯀꯨꯀꯤ ꯁꯦꯄꯔꯦꯇꯤꯁ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯒ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯄꯨꯜꯂꯛꯀꯗꯧꯔꯤ ꯀꯨꯀꯤꯁꯤꯡ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯀꯨꯀꯤꯁꯤꯡꯁꯦ ꯀꯩꯗꯧꯕ ꯇꯥꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏ 1999ꯗ ꯉꯁꯤ ꯉꯔꯥꯡꯁꯦ ꯌꯥꯝ ꯊꯥꯒꯠꯅꯔꯦꯀꯣ ꯍꯨꯜꯄꯣ ꯉꯥꯎ ꯍꯥꯎꯀꯤꯝꯅ ꯑꯥꯎꯇꯔꯗ ꯀꯥꯕ ꯉꯝꯃꯤꯕꯅꯤ ꯃꯥ ꯃꯁꯥꯃꯛꯅ ꯍꯥꯏꯅꯤ ꯑꯩ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯑꯩ ꯚꯣꯠ ꯀꯥꯍꯟꯕꯅꯦꯕ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯚꯣꯇꯔ ꯆꯜꯍꯜꯂꯝꯃꯤꯅꯣ 1999ꯗ ꯀꯅꯥ ꯒꯣꯔꯃꯦꯟ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯂꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯤꯕꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯃꯁꯤ ꯃꯌꯥꯝꯒꯤꯀꯣ ꯅꯨꯡꯉꯥꯏꯐꯝ ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥꯕ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯤꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯚꯣꯇꯔꯗ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕ ST ꯍꯦꯛꯇ ꯆꯤꯡꯍꯟꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯍꯦꯛꯇ ꯅꯦꯠꯍꯟꯕ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯃꯝꯃꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛꯁꯤꯀꯣ ꯌꯥꯝ ꯃꯝꯃꯤ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯃꯟꯇꯅ ꯍꯥꯏꯕꯤꯕꯗꯧꯅ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯒꯣꯔꯃꯦꯟ ꯁꯦꯝꯕꯒꯤ ꯋꯥꯗꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏ ꯗꯤꯕꯂꯞꯃꯦꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯂꯥꯛꯑꯦ ꯏꯁꯤꯡ ꯏꯆꯥꯎ ꯍꯟꯖꯟ ꯂꯥꯛꯑꯦ ꯀꯣꯚꯤꯗꯁꯨ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ BJPꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯀꯣꯚꯤꯗ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯅꯩꯁꯜꯂꯦ ꯑꯗꯨꯒ ꯂꯝꯕꯦꯟ ꯁꯦꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯒꯤ ꯃꯇꯝꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯋꯦꯗ ꯆꯠꯄꯗ ꯑꯗꯨꯝ ꯈꯪꯉꯤ ꯃꯣꯏꯅ ꯃꯔꯨꯑꯣꯏꯅ ꯂꯝꯕꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯀꯜꯚꯔꯠꯁꯦ ꯌꯥꯝ ꯍꯥꯞꯄꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯤꯊꯣꯛ ꯍꯥꯏꯗꯤ ꯂꯝꯕꯦꯟ ꯍꯥꯏꯕꯁꯦ ꯏꯁꯤꯡꯅ ꯃꯥꯡꯍꯟꯕꯅꯤꯅ ꯏꯁꯤꯡꯁꯦꯅ ꯂꯝꯕꯤ ꯃꯊꯛꯇ ꯂꯥꯛꯇꯅꯕ ꯄꯣꯠꯁꯦ ꯌꯥꯝ ꯍꯣꯠꯅꯩꯌꯦꯕ ꯑꯗꯨꯅ ꯃꯗꯨ ꯌꯥꯝ ꯐꯖꯒꯦꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯇꯨ ꯆꯥꯟꯗꯦꯜ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯐꯣꯔꯦꯟ ꯃꯥꯜꯂꯤ ꯑꯗꯒꯤ ꯈꯣꯡꯁꯥꯡ ꯇꯨ ꯀꯩꯅꯣꯁꯦ ꯇꯃꯦꯡꯂꯣꯡ ꯑꯁꯤꯒꯤ ꯂꯝꯕꯤꯒꯤ ꯈꯨꯐꯖꯁꯤꯗꯤ ꯈꯨꯐꯖ ꯑꯃꯅꯤ ꯀꯣ ꯍꯟꯗꯛ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯑꯇꯩꯁꯤꯡꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯅꯒꯗꯤ ꯖꯤꯔꯤ ꯂꯝꯕꯤꯗꯒ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯑꯦꯂꯥꯏꯟꯃꯦꯟ ꯂꯧꯕꯁꯦ ꯑꯣꯜ ꯀꯁꯥꯔ ꯔꯣꯗ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯃꯣꯏꯅ ꯍꯥꯏꯕꯗ ꯅꯨꯡꯁꯥꯅ ꯌꯩꯕ ꯃꯥꯏꯀꯩꯗ ꯂꯝꯕꯦꯟꯁꯤ ꯁꯥꯏ ꯍꯥꯏ ꯍꯟꯗꯛꯇꯤ ꯅꯨꯡꯁꯥ ꯐꯪꯗꯕ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯂꯝꯕꯦꯟ ꯑꯅꯧꯕ ꯌꯥꯠꯄꯗꯤ ꯑꯗꯨꯅꯦꯕ ꯅꯨꯡꯁꯥ ꯐꯪꯗ꯭ꯔꯒꯗꯤ ꯂꯝꯕꯦꯟꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯀꯣ ꯕꯦꯁꯤꯛꯇꯨ ꯊꯨꯒꯥꯏꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯑꯊꯣꯠꯄ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯂꯝꯕꯦꯟ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯑꯦꯂꯥꯏꯟꯃꯦꯟ ꯀꯃꯥꯏꯅ ꯂꯧꯕꯤꯔꯤꯅꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯝꯕꯦꯟ ꯁꯦꯝꯃꯦ ꯍꯥꯏꯔꯦꯀꯣ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯀꯩꯅꯣꯁꯤꯀꯣ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯔꯣꯗ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯐꯣꯇꯣ ꯌꯥꯎꯏ ꯇꯧꯊꯣꯛꯑꯒ ꯃꯈꯥꯗ ꯂꯝꯕꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯑꯅꯧꯕ ꯁꯦꯝꯃꯤꯕ ꯂꯝꯕꯦꯟꯁꯤꯡꯒꯤ ꯐꯥꯎꯟꯗꯦꯁꯟ ꯂꯩꯕ꯭ꯔꯥꯕ ꯂꯩꯇꯦ ꯂꯩꯉꯥꯡ ꯈꯔ ꯆꯥꯏꯁꯤꯜꯂꯤꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡ ꯍꯦꯛꯇ ꯅꯝꯃꯅꯤ ꯑꯗꯨ ꯀꯩꯗꯧꯔꯦ ꯑꯔꯨꯝꯕ ꯒꯥꯔꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯇꯣꯠꯄ ꯌꯥꯝꯗꯧꯅꯀꯣ ꯄꯦꯔꯦ ꯄꯦꯜꯂꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯂꯝꯕꯦꯟ ꯐꯠꯇꯦꯒ ꯍꯥꯏꯔꯤꯁꯦ ꯁꯦꯝꯃꯤꯕ ꯂꯝꯕꯦꯟꯁꯤꯒ ꯁꯤꯒꯤ ꯃꯊꯛꯇ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯂꯣꯠꯁꯤ ꯆꯥꯟꯅꯔꯤꯕ꯭ꯔꯥꯕ ꯑꯩꯈꯣꯏꯒꯤꯗ ꯀꯣ ꯀꯩꯅꯣꯁꯦ ꯆꯀꯥ 13-15 ꯄꯥꯟꯕ 10 ꯄꯥꯟꯕ ꯊꯧꯖꯤꯜꯂꯛꯑꯦ ꯁꯤ ꯊꯣꯛꯄ ꯌꯥꯕ꯭ꯔꯥꯕ ꯃꯅꯤꯄꯨꯔꯒꯤ ꯔꯣꯗꯁꯤꯗꯕꯨ ꯁꯤ ꯆꯠꯄ ꯌꯥꯕ꯭ꯔꯥꯕ ꯑꯗꯨꯅ ꯅꯥꯒꯥꯂꯦꯟ ꯂꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯡ ꯇꯦꯛꯀꯗꯧꯔꯦ ꯑꯔꯨꯝꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯦꯕ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯦ ꯕ꯭ꯔꯤꯖ ꯊꯝꯃꯣ ꯑꯗꯨ ꯊꯝꯃꯣ ꯀꯩꯝ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯅꯤ ꯒꯥꯔꯤꯒꯤ ꯃꯄꯨꯗꯤ ꯀꯅꯥꯅꯣ ꯂꯥꯏꯔꯕ ꯑꯝꯇ ꯅꯠꯇꯦ ꯒꯥꯔꯤꯒꯤ ꯃꯄꯨ ꯀꯣ ꯍꯣꯟꯖꯜꯂꯛꯑꯦ
पुसल लेबा गाड़ी सिदबु लंबेन से क्या कुइना चटकदरिनोबा सेमिबा ngasi ko chatliba traffic tu ki matungina lamben si semgudoribni lambi semba matamdana thikadar mayam manaraga ko phut ama thana semgudodara inchi manga gi koila sarame chatliba kanona gari na phut ama do chatpa matamda kai gi daba gari do inchi manga da tawta di kan upun ta ba ne ba aduna di complain tawriba mi sing ju gyan ta di gari no lebak ta tawriba lebak si da thoiba kaino haibse ko akhang ba heibana pek than gre ko aduna akoi si ko manipur hai base manipur ne huji ko aduna si manipur oidre karamba system da karai de yenga kari pharige natra doctor leitre hai ni kitang haido khebada hospital da doctor chatpidre side su tum ngai de government ge phaiba poche loi mangjele school phange college phange ngo government go har ga di loi de de private ta chale kari no tawri je private ki rule phasana sembi bu sunate aduna ni ko akoi se kari no haibum khangdre aduna di ta seng hai ta di government da semada yawi gi dariba MLA mantri sing se makoi gi vision je khoi da praja da wonde moi machin ju barin saramudra bu khangde adu laiba ki je chirba tanpham sida makoi da sinaba matam da moina kai do dori no haibudo madu akoi da akoi na khanbada mamme mam ni kai da madu gi expert amata yaw natte system so lena fail rabi na usi khigi representative ne na lai ba sing sida koina thaja ba se khara wat pa gi ofam dani ai ani shubaran aroi ba conclusion point oza kaino da lak oza tomcha da lak chagi oza if khigi praja singna right sinara kan da khigi right sinara kan da mokhoi je thagat ki bani representative mo oina dui tari praja singi yai fana ba khigi ma khoina to ba ha se tangai ba fada bani usi crisis se khigi almost jai ani hele ahum su ga dore bani but How's it for the crisis resolved over the President's rule Jalaga lady, President's rule so Augusta 6 months Sugadore Bani Makatara Pakari step Lakadagi Havigi Portis work lady, Masi Manunda, popular government Amakasu Sembangam the ba if Karigumba same agana Makuna Kari first priority the Kari Taropa was our conclusion point of my meeting. Guinea Hajab Taras in a board. Both Kagi Matamda, Manipur Kaibi Aroy, Manipur Samato in Hingadam ne Habiki idea the Kagibro. Some have the call. Sima Hangmayaram, the Taras Imanunda name the Mogi cookie over party. Mogi agenda Zakano, what more important than higher than how is them high. Moi may acquainted the Moya Punjelo Haribuko. Come I Pundo in the Tongan walk lemoses. I say idea of the Sanka Sana have the lighter band had Tariko. Mayam happy no among the idea Humbu Maxilunama Genum. Away DNA test of the Genum Pimpo toxin. Okay, but Purina Yahweh has the Mogamana, Purina Mam de Lara Manipur Wangangidro. If that has in it, I must have mumming dip in Deni. A pretty low move was an ang behind the Yauri Haba. A party some by Pum Pum were you can't come number Yauri Haba. I could talk to say. Kamato Punbergi put Kamai Lakadino. I see on the Sigi Purum Sida Mayangi Mamang, naming decima, number one. At the Lambin and Matanga, Yen said, Susambu, my cases, Susambu, Singman, Lambin, quite no item the name. Was it quite no I will Lambin and all had it? Go, can give Mizoram border, Mizoram Tapasina, Tong, must happy there. Manipur governments had it, Mizoram government. I don't know the Kadoria, Moin and Hungry, Mizoram, the Langa Mise, Kadrak. Toxin Naba Mogi Izolo, Moi trade center oil. Heidi Mayangi center to hand Basineba got in Sakuli Zikagino. Notice key center will begin to Sakupanatro. Impulse Sakuli Zikino, Manipurgilo, no more see the Tunga, Tungitum to Sakuli Natro. And right out now, Makarungi, Chosampurgi side, go, Pezrol side, the Asungi side of the low in a Moisana. Ising na kaya tawo na tanatay labi di pa na semi hide. O sa sumoy chakri. Ati di kay dore laldo homa tani ang ngangam maduna. As subjecti mo gi barmadi ki sang ko jingsan ay ko di irang am thole ang tan thoe. Ha madi di mo koksel ka ma bole pim na tro. Mo ko ki zomi ka hajali na tro. Mi jo haji zomi hai ni ke mathang ka tho ma hai na tro. Ya me man ta dana. Adu ke mi na taw di kay duna no yum du thogai ra ka ai khoi da. Sa ko na na ma masi khoi ubangam ra. Adiga mo ojik lale khang khang na foreigner yaure khang khang na Burma di changa bole pe khang khang na akoi kari action to roge asa hai do
तसेंना हाइतारगदि ngarang nahan kuki inpi naga government semba yaroi do kemta nate ba kenu government semba yaur targadi mayam khanar kan habne ba moi na election da candidate puthokte dana moi phong na haidu de kanam da vote lepa yaroi ne vote ek to gi matam da akhoi gi unity kar kan moi de khange mithai gate ne vote am thawa yaw busi adana akhoi unity ji pungtoi toi re moi gi di nang gera nam moi ra tau gre samang ke ning lom da hoji samang ke ning ji ke no ne akhoi gi IT road ni naga gi mafam da area da kenu kuki gi village hom ta sele ai sin mi the with the strength sum tok sele ba ade mo akhoi da hang ne sine humbu si gi manung da mai ma gi ideology ji puthok na sin kai de tin ya duino tampaki sidi tampaki de ya ko tongan hang ba ya ba kendra ma nang ne ning gi ke no nang le ning gi ke no लेबाक की वाम तो जोर मोय खुई लेबाक की फ्यूचर की वा याव बा कनो से कनो चाम दे क्या याव दुनो बा खुई के तंपाक ते कागरी सिंग सिना से ओजाना हाबी गिब दो आ जेसीबी खर कोले अदु तौरे दादे एक थाग छे बा एक थाग छे अदु को पोने हम लुगो पोने हाबा अदना ngसाई इडियोलॉजी म संगे अदना त सेंग हा तागदी को नै नबा याबा मयाम सिले यादबा मयाम सिले अदु त सेंगना होजिक अखोय को डीएनए टेस्ट तौ तारगदी लोय खंगननी फॉरेनर कैम यावगे हाबजे दुम खंगनी कराइदि हौरपु इनो जे दुम खंगनी ई सेंगदबगिने बा तौरे जे इसा यावना तौबि हाइने कोति को लो खंगना थोसे हाइने बा ममदि कैगनो द सी याम लुरबो पोदमने बा अखोय वार ला मिनिस्ट्री नेग्रो ई पैगे यावंगनी इंग्लिश की इज यावंगनी सेंगदोंनबम चांगे हाबा अदु नत्रगना अखोय मयाम जे पुंजलगा अखोय अनोबम सेमजिरा सिंगापुर द तौरिसे को अनोबम सेमजिरा अनोबा लेबाम सेमसिर हाबा सिगी खनबा मतम यौरब्रा हाइसु मेनमान तादे अदिमो होजे मणिपुर दा मितै कांबो हाबा तारे को मपान द मयाम ले मोय सिंगने जे अखोय गिदम तो वाबी बद लोय अखोय मणिपुर से कमाइन तौदुनो करी तौदुने si moina wabi bana hele bok je khoi da khoi na su u matam da ko khoi je da le je ri sing si de hena moi de ma pan de ki po to u bani na ko khoi le bak si bu kai no ne tawri sen moi jo ada nga sai ki ko khoi gi khoi kano da khutu le bak khutum na su bai do ne moi su ri je je adana masi gi pot la ko matam si da hoji yengo khoi di ko yam samna ha da PR gi kudong cha ba se lorga PR na problem se solve ta hon si foreigner tanto kudo moida tanto honji kari gi damakta sagi khoi gi ko kuki inpi gi mathak ta kari gi fair chandab no chandab tar ga nai khoi court sat patai chalan patai somo to local lam patai nang nan somo to yam local ina ado somo to local lam patai kari gi damakta moina lebak makha ta na thuga na ba tawri ji kari gi no na habi se mam ni kaino da sigumba pot mayam mom sange ba ko adu di uziki leibi ri ba khoi gi ko mihut oine leiri ba singsina kita chongthok piro को मिहुत ना वो चोंग थोक तरकांदा असंब प्रजाना सुम पंगथोक तौदी का दोंगननी अदना को मिहुत सिंगसे यारगदी वकल खंदबिरो आई मथंग भोट कागदी नत्र कारोय हाबदो तोकपिरो को प्रजाना थादरगा कादरिमनी थादरगा तोकदरिनी अदुगना अफब थबक तव मतमदा प्रजा सु मना इंजरकनी मना अखोय मयाम से लेबाक से कनबम संगी लेबाक कनबम मतमदा अखोय की को कनो से लीडर ओइबर सिंगसिना चोंथोक पिद्रगदी यामना लाइबक थिबा matama amma haibado oigani ada akhoi se yam thengjil le ko aduga hoji hojik su nanang han ko khoi gi phase hum da hanjalan ge ne haibaju congress ki kangbuni yam yeli adu se yam pai khoi mega chandra nang hai jo kari gumba mafam mai mafam da hanjalan da na ano bo saba pi fabricated da hanjan ge da bo ta gadi madudi akhoi su madudi thikba pai adana mo khoi su leba ki ona chongthok piraga ko mako ai di chinghan ninge adu ta sengna IDP hanjalan ma matam da kari gi dong te pre fabricated da hanjan ge dori bino mai mafam da hanjan ho na di kari gi no ha bse masi ma mko da congress ma kai de tawri se masi achum khong thang ne sumaina khara ko government na taw ko pochi da khoi khara yesan ba ma sang he ba ko daga mamai chum do ko ma sangi aduga mkhoi na handaki parliament su kari gi dam ta ngasi ba lam hen ge bu ku ki sing je kayam wara age ha bse masi moina so kitang ko question se kitang hang bi ba ma आइदि फैना खाली मरमदि कनो दा पार्लियामेंट से खुइ मयाम गी को वॉइस पिबम ने बको तो होजि सिंगसु तमसु अनिमा आउटर सु इनर सु मको रिप्रेजेंटेटिव लाइरिबनी अदन होजि के लेबा प्री फेब्रिकेटेड की वा
फेज अहम थोना हंजनबद यानिंगद्रिबसे मसिकमंग पार्लियामेंट पुथोगा मसि करिगिनो इना हाइबजे मरमनि कनो दो पीआर लेबनिनो को करिगिदमत प्री फैब्रिकेटेड कदवे हंजनगदरिनो मसा मसा की बेमदा हंजलुदिसु करिगिनो इना हाइबजे मसि कोइ हाइब मतम यावे अदुगा हेक्ट बम पीआर न तौरिबा पुनमक्सिसु को अखोइना अफपता खंगन लोइनो मतुंग इनबसु फते अदुगा मरोइना हुजिके हारिबा नानगे कनो से वारी साबा होरको मतम द को अखोइ सुंगम फमिनेरो का हारिबा अदुगे मधुमक्सु खरा वारको मतम चंगे को अदुगा साइ मरोइना सु हाइबसिना लोइ थोनमनिना सुगा हंजन हंजन वारी साबसे मसिजो सुजे साबिरनु सुजे डिसबेंड तौबिरो अदुगे सु कंट्रोल तौबियो अदि सुदे लेरमे बिसिंगे खुलाइ लोक्सन खोजाइदि सुजे मोइना हुजि कीबिगे मोंग दे लेरेबको मसि तौरगदि यामना फते अदुगा अखोइगे मणिपुर गे ओइनदि तसेंगना अखोइगे मणिपुर गे कनो मणिपुर फावरगा इंटरनेशनल हाईवे का चकनी का हाइबदो मदो कोई मिजोराम ना कोई दे इरांग थोलगा मोइने मुनगिबे मोंग हाइपेट उबुदुम तोइ मोइ फावरगा खसागे कलादान दो योबने हे कनो से कलकत्ता रोबदा एयरपोर्ट तो योबने हे कनो से मोइ हिदांगम दो योबने नई गाइन मोइ द्रा कंदे लाइन नम सेम दो देबा मुजु सेम जनु अदुगा मणिपुर ठुगाइना बदि तौबिगनु मरमदि कनो दा तसेंगना हाइतादि मिजोराम हाइबे पोसिबल मणिपुर गी सरुक नत्रो अखोइना मिंगोंद पिथोक कनबिगी नत्रो लुसाइ हेबजे अखोइगी कांगबु नत्रो लुसाइ हिल साइबजे सेको अदुना मसी अखोइगी को मतम ममदा चिंगतम मन लेरंबा को मतम दुगी को अखोइगी इंडिया दा यावद्रिंगैगी अदिगे अखोइगी कनो से ब्रिटिश लाक्ट्रिंगैगी मुचु लाबो मतुंगे अदुदबोंने अखोइगी सरुका मोइने लेरमिसे अदरा अखोइगी लमसि चखरगा अखोइना कंदा थौसादबसे मसिसु फते अदुगम अखोइगी कनो को मणिपुर की अखंग अहि सिंगसिना पॉलिटिक्स तौबिबा मतमदा मणिपुर से मतम हमदा याम चाव लेबा अमा ओइरमी हाबसे मसि खन्ना अखोइगी पॉलिटिक्स तौबगी मतम यौरे हाबसे इमजमा हाइजे ओके हम फजन थमिख्रे ओजानी मकना